Aeroplane tongduna Imphal gi lepak asi atopa mafam singda chatpa amasung atopa mafam singdagi Imphal da lakpagi aeroplane Atongmal Chunaba Mawongda Khara Hanthabinaba haina Amtuk amasung MGO gi Joint Administrative Council JC na mari leinaba Union Minister singda Taksinkhre Amtuk amasung MGO gi Joint Administrative Council JC na Civil Aviation Ministry gi Union Minister Kinjarapu Ramohan Naidu amasung Union Minister of State Mulridhar Mohalda Thabachero Singda Lisingani Kulumdogi Mi Ahumdagi Manipur gi Thoklibi Rang asina maram oiraga road transportation da chawna khudong chadaba mayokna duna tampakta leiriba maru oina maitei furuk ki mioi singari tongtuna national highway sing fauraga Manipur gi wangmada chatok chasin tawbu ngamdri state asigi chief minister na national highway sing safe oi amasung athing malaiti haina phongdok labaso narco terrorist singna pirakpa kiba singna national highway singda mijam miyamna free movement tawba yadri masina maram oiraga tangai fadana selting aeroplane tongnaga mafam lamsingda chatnari amadi mapan lamdagi manipurda laknari adubu lamdam asigi setmilon gi fibam masi thoina faba oidaban aeroplane atongmal pinana bu honabda sel thungi problem chawna mayognari maram aduna miyamna puba thang bangamgadaba ataba mamalda aeroplane atongmal ma lepiyo amadi miyamna khudong chaba dumak chapchana fangan biyo haina takshilakki